Kukini chignabasingna tangkul naha ama furakpagi wahauda litanda kanglup masel nauna ungkhatnarakle. Ingna chigna laiminanaba tangkul amasung kuki gilupsingna miyamda apil tawrakli. Haukiba numidangda litan police station gi manung chanba litan sarai khong village da kukini chignabasingna furakpadagi tangkul naha ama sokpagi wahauda maikai adomda kanglup masel nauna amu ungkhatnarakle. Thaudo du thokraba matungda khoisaunaraba miyamna mara leibasing fade haidna litan police station da thomjilakpadagi irang ama thoki amaramda ingna chigna wari sanaraga customary logi matung ina watho asigi waroisin puraknanaba Kuki Student Organization yauna Kuki amasung Naga gilupsingna miyamda apil tawrakli. Litan sarai khong village da thokiba thaudo adu Kuki Student Organization KSO Ukrul District na kanba mongda kanem tawrakli. Lubasina thadorakpa cherol amana hai mayai kaba chinjak sizinaba khungang anigi khunja singi marakta icham chamna ningai sangdanarakpadagi thaudo adu thokibani. Litan sarai khonggi village authority gi khuthangda thaudo aduga mari leinana yasinaba purakhrabani. Aso apan nanglaba miyoi adugi imung manungga wari sanaduna customary logi matung inna yasinaba purakle. Nakalani yasinaba puraknaba honaringai gi chairakta mathong maram khangdana miyam horaklaga khana choinabagi thaudok thokiba yaningde. Thaudo aduna yumlo nariba khungang ani nungsi chanana laiminabagi fibamda akaiba thogalakpa yai hiramasigi matangda leibak miyam civil society amadi mari leinaba authority singna yariba makai pungning fathabaga loinana thaudo adu kanglupki oiba mikyengda Changsin bidana honagadabani haidi amaramda litan sarai khong village authority na thaudo adu condemn tawkibaga loinana mipum khudingma pungning phathana leibinaba amasung thaudo adugi matangda kanglufki oiba wafam pusilaktanaba phongdorakli. Hiramasigi matangda thadorakpa cherol amana hai ngarang numidang pung 9 makhai tabada tangkhul amasung kuki furufki mayai kaba chinjak sijinnaba miyoi kharagi marakta ningai sangdanaba thorakhi. Thaudo aduda AS Sterling kauba miyoi amasoki soklaba miyoi adugi imung manungna litan sarai khonggi chief Hemkhotang baite da pau pirakpaga loinana nakal ani warisanaduna customary logi matung ina yasinaba puraknaba ngasi mifam ama pangthokpa hainai lepnaki adubu soklaba miyoi adugi imung manunggi miyoi sing laktaba maramna mifam pangthokide madugi mahuta sikibung khulgi khulai paiba miyoi kaya marum laklaga litan sarai khong village chief gi mayumda attack tawrakibani haidi. MLA Bungjagil Balti Imphal da laktuna air ambulance da Delhi chatkre. Chief Minister Waikem Chana Bungjagil Balti Bilateral International Airport ta unakre. Fairjol District ki Thalnon Assembly Constituency ki MLA Bungjagil Balti masaka hena ngamlaktabadagi ambulance amada Chwarsanpurdagi Imphal tamna purakre. BJP ki MLA Bungjagil Balti na Bilateral International Airport ta yawraktringagi mamangda Chief Minister Yumnam Khemchana matam khara ngaiduna laiki. Charangna nungthilgi pung 3 ga makai tabada MLA asibu Delhi da punanabagi damak airport ta air ambulance ama ngairaga laiki. Tuna yangna MLA Balti Manipur lenga ki ambulance amada family gi miyoi aniga loinana layawrakhi. Mahakpu airport ta Chief Minister Waikem Chana taramna ki air ambulance ta pukhatringai da Chief Minister ga MLA asige ambulance ta yamna chigna wari sanaki pau sina makata na hai Bungjagil Balti masagi anaba sina maram oiraduna mahakpu layingbada mateng pangnanaba Manipur lengakta haijirakhi mahakna haijirakpagi matung ina Chief Minister masamana akhanaba miyeng changnuna Bishnupur District ki Fauzagai ikhaida Thanga Assembly Constituency ki MLA Tongbram Rovindro amasung Kumbi Assembly Constituency ki MLA Sanasam Premchandra ngaiduna lehenki MLA ani asina Bungjagil Balti ga loinana Imphal tamna lakhi amasung Chief Minister na ngaiduna leiriba mafamduda makhoigi ambulance adu thaujilakhi panbe yabadi Manipur da thokiba kanglup ki irang tholakhiba matam maduda mahakpu masak khangdaba kangbu amana Rims Road ta tamthina fubadagi MLA asi yamna Sathina Sokle Kuki matamdugi government na mahakpu khudaki oina air ambulance langduna Delhi da puraga laying chathaki matam sangna laying labatungda mahak faraktuna mayum Fairjol da lakhibani mahakna mayumda halakpada Manipur da maitega khannadanaba amasung ingna chikna laiminanaba wafam ahanba oina phongdoklamkhibani. MLA asibung asi nungthil Fauzagai ikhaidagi oktuna purakpada yaukiba MLA Tongbram Rovindro na hai Manipur da anauba popular government leirakpadagi ingtapa fibam hanjilhanaba honaduna lakli athuba matamda mahusagi fibam da hanjilaklagani haibigi thajabalai Bungjagil Balti Imphal da laktuna mapal state layengba chathankhibagi thorang asi ingtapa hanjilakpagi khudam oiba Lauba yabra hangbada mahakna hai lengaki maru oiba pandamdi ingtapa fibam hanjilhanbani tongan ba furuf ki miyoi sing saruk yaduna assembly mifam pangthokhibadu mahusagi fibam hanjilakpagi maru oiba khudam oina lauba yai haiki KNA na MLA ngursangru sanate da aiba cherol piduna sengdorakna bakhangankre. United Kuki National Army UKNMR Division na furuf adugi MLA ngursangru sanate da kanba warning tawbaga loina na Manipur lengakta saruk yabagi maram aiba cherol oina February 12 fawada pirakna bakhangankre. Karigumba wafam adu thabak oina pangthoraktrabadi chap chaba action laurakpaga loina na hena sathiba fibam ama lakpa yai haina kihankre. Manipur lengak semada Kuki jogi MLA ahum saruk yakhibagi political gi oiba luraba tanfam asida kanba wafam adu phongdorakhibani makhoigi rajniti gi khongthang aduna Kuki jo amasung mar furuf ta tangdu laita daba fawhale
ꯃꯈꯣꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯁꯧꯒꯠꯂꯤꯕ ꯑꯗꯨ ꯃꯁꯥꯒꯤ ꯐꯨꯔꯨꯞꯇ ꯅꯝꯊꯥꯛ ꯇꯧꯕꯅꯤ, ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯗꯤꯃꯥꯟ ꯇꯧꯔꯤꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯥꯊꯩꯍꯟꯅꯕ ꯊꯧꯁꯤꯜ ꯑꯃꯅꯤ꯫ ꯉꯨꯔꯁꯥꯡꯂꯨꯔ ꯁꯅꯥꯇꯦꯅ ꯂꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯍꯛꯆꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯥꯔ ꯅꯨꯄꯤ ꯑꯉꯥꯡ ꯀꯌꯥ ꯍꯥꯠꯈꯤꯕꯒꯤ ꯇꯦꯛꯆꯥꯛ ꯁꯅꯥꯇꯦꯅ ꯄꯨꯒꯗꯕꯅꯤ꯫ ꯃꯥꯔ ꯏꯝꯄꯨꯏ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯑꯃꯁꯨꯡ ꯃꯥꯔ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯀꯌꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯔꯅꯤꯡ ꯇꯧꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯔꯣꯏ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯪꯍꯜꯂꯤ ꯃꯗꯨꯗꯤ ꯁꯅꯥꯇꯦꯅ ꯑꯏꯕ ꯆꯦꯔꯣꯜ ꯑꯣꯏꯅ ꯂꯨꯞ ꯑꯗꯨꯗ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ꯫ ꯀꯨꯀꯤ ꯖꯣ ꯐꯨꯔꯨꯞꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯄꯨ ꯆꯪꯖꯐꯝ ꯄꯤꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯆꯪꯖꯐꯝ ꯄꯤꯔꯝꯂꯕ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯄꯨ ꯁꯧꯒꯠꯂꯝꯂꯕꯗꯤ ꯊꯣꯔꯛꯄ ꯌꯥꯕ ꯑꯐ ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ꯫ ꯃꯥꯔ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡꯅꯁꯨ ꯁꯅꯥꯇꯦꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄ ꯅꯠꯇ꯭ꯔꯒ ꯁꯧꯒꯠꯄ ꯌꯥꯔꯣꯏ꯫ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯔꯁꯤꯌꯥꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯣꯁꯇꯦꯜꯗ ꯏꯟꯗꯤꯌꯟ ꯃꯔꯤ ꯊꯥꯡꯅ ꯊꯤꯟꯕꯗꯒꯤ ꯁꯣꯛꯂꯦ꯫ ꯔꯁꯤꯌꯥꯒꯤ ꯕꯥꯁꯀꯣꯔꯇꯣꯁꯇꯥꯟ ꯔꯤꯄꯕ꯭ꯂꯤꯛꯇ ꯂꯩꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯒꯤ ꯍꯣꯁꯇꯦꯜꯗ ꯊꯣꯛꯄ ꯊꯥꯡ ꯊꯤꯅꯕꯒꯤ ꯊꯧꯗꯣꯛꯇ ꯏꯟꯗꯤꯌꯥ ꯃꯆꯥ ꯃꯔꯤ ꯌꯥꯎꯅ ꯑꯇꯣꯞꯄ ꯀꯌꯥꯃꯔꯨꯝ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ ꯍꯥꯏꯅ ꯏꯟꯗꯤꯌꯟ ꯑꯦꯝꯕꯦꯁꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ Xꯇ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯑꯦꯝꯕꯦꯁꯤꯅ ꯍꯥꯏ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯏꯟꯗꯤꯌꯥ ꯃꯆꯥ ꯃꯔꯤ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯕꯒꯤ ꯄꯥꯎ ꯐꯪꯂꯦ꯫ ꯁꯣꯛꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯊꯧ ꯇꯥꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯧꯔꯦ꯫ ꯑꯦꯝꯕꯦꯁꯤꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯁꯣꯛꯂꯕ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯆꯍꯤ ꯅꯧꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯕꯥꯁꯀꯤꯔ ꯁ꯭ꯇꯦꯠ ꯃꯦꯗꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯣꯔꯃꯤꯇꯔꯤꯗ ꯆꯪꯂꯛꯂꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯊꯥꯡꯅ ꯊꯤꯟꯈꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯨꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯅꯤꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯤꯡ ꯃꯊꯥꯅꯆꯤꯡꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯂꯝꯕꯤ ꯍꯥꯡꯗꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯛꯄꯗꯒꯤ ꯃꯤꯅꯤꯁꯇꯔꯅ ꯅꯥꯒꯥꯒꯤ ꯂꯨꯞꯁꯤꯡꯒ ꯋꯥ ꯇꯥꯟꯅꯈ꯭ꯔꯦ꯫ ꯂꯝꯕꯤ ꯊꯤꯡꯕꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯔꯛꯄꯒꯤ ꯃꯇꯥꯡꯗ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯣꯁꯤ ꯗꯤꯈꯣꯅ ꯃꯔꯤ ꯂꯩꯅꯕ ꯅꯥꯒꯥꯒꯤ ꯂꯨꯞꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ꯫ ꯀꯨꯀꯤꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ, ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ ꯑꯃꯗꯤ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯦꯝꯆꯥ ꯀꯤꯞꯒꯦꯅ ꯍꯥꯏꯖꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯁꯤ ꯗꯤꯈꯣꯅ ꯂꯤꯌꯥꯡꯃꯩ, ꯖꯦꯃꯩ, ꯔꯣꯡꯃꯩ, ꯇꯥꯡꯈꯨꯜ ꯑꯃꯗꯤ ꯏꯟꯄꯨꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯂꯨꯞ 10 ꯍꯦꯟꯕꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯃꯇꯥꯡꯗ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯇꯦꯟꯁꯟ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯐꯤꯚꯝ ꯐꯥꯊꯗꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒ ꯎꯅꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯠꯄꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯊꯤꯡꯕ ꯊꯝꯅꯗꯨꯅ ꯇꯦꯟꯁꯟ ꯋꯥꯡꯈꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯗꯂꯥꯏ ꯂꯥꯃꯥꯒ ꯑꯦꯞꯁꯇꯤꯟꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯇꯤꯕꯦꯇꯥꯟ ꯁ꯭ꯄꯤꯔꯤꯆꯨꯑꯦꯜ ꯂꯤꯗꯔ ꯗꯂꯥꯏ ꯂꯥꯃꯥꯒ ꯖꯦꯐ꯭ꯔꯤ ꯑꯦꯞꯁꯇꯤꯟꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠ ꯈꯔꯗ ꯗꯂꯥꯏ ꯂꯥꯃꯥꯒꯤ ꯃꯃꯤꯡ ꯑꯦꯞꯁꯇꯤꯟ ꯐꯥꯏꯜꯗ ꯌꯥꯎꯔꯦ ꯍꯥꯏꯅ ꯐꯣꯡꯂꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯁꯦꯡꯗꯣꯛꯂꯗꯨꯅ ꯗꯂꯥꯏ ꯂꯥꯃꯥꯒꯤ ꯑꯣꯐꯤꯁꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ IANSꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯕꯨꯙꯤꯁꯠ ꯂꯨꯆꯤꯡꯕ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯦꯁꯦꯖ ꯐꯣꯔ ꯗ ꯃꯤꯁ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯃꯗ ꯌꯥꯎꯔꯦ ꯍꯥꯏꯅ ꯃꯤꯗꯤꯌꯥ ꯔꯤꯄꯣꯔꯠ ꯈꯔꯗ ꯐꯣꯡꯂꯛꯄ ꯂꯩꯈꯤ꯫ ꯗꯂꯥꯏ ꯂꯥꯃꯥꯒ ꯖꯦꯐ꯭ꯔꯤ ꯑꯦꯞꯁꯇꯤꯟꯒ ꯃꯔꯤ ꯂꯩꯅꯍꯟꯕꯒꯤ ꯃꯑꯣꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯄꯣꯁꯠ ꯀꯌꯥ ꯊꯥꯒꯠꯂꯛꯄꯁꯨ ꯂꯩꯈꯤ꯫ ꯗꯂꯥꯏ ꯂꯥꯃꯥꯅ ꯉꯁꯤ ꯐꯥꯎꯕ ꯖꯦꯐ꯭ꯔꯤ ꯑꯦꯞꯁꯇꯤꯟꯒ ꯎꯅꯈꯤꯕ ꯂꯩꯇꯦ, ꯃꯍꯥꯛꯀꯤ ꯃꯤꯍꯨꯠ ꯊꯥꯔꯒ ꯎꯅꯍꯟꯈꯤꯕꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯗꯂꯥꯏ ꯂꯥꯃꯥꯒꯤ ꯑꯣꯐꯤꯁꯅ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯨꯝꯖꯥ 2012ꯀꯤ ꯑꯣꯛꯇꯣꯕꯔꯗ ꯊꯥꯈꯤꯕ ꯏꯃꯦꯜ ꯑꯃꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯔꯤꯄꯣꯔꯠ ꯈꯔꯅ ꯍꯥꯏ ꯇꯤꯕꯦꯇꯥꯟ ꯁ꯭ꯄꯤꯔꯤꯆꯨꯑꯦꯜ ꯂꯤꯗꯔ ꯑꯁꯤꯅ ꯑꯦꯞꯁꯇꯤꯟꯒ ꯀꯌꯥꯔꯛ ꯍꯟꯅ ꯎꯅꯈꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯖꯁꯇꯤꯁꯅ ꯑꯦꯞꯁꯇꯤꯟꯒ ꯃꯔꯤ ꯂꯩꯅꯕ ꯔꯦꯀꯣꯔꯗ ꯀꯌꯥ ꯐꯣꯡꯂꯛꯇꯨꯅ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯑꯣꯏꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯗꯂꯥꯏ ꯂꯥꯃꯥꯒꯤ ꯑꯣꯐꯤꯁꯅ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜ ꯑꯁꯤ ꯐꯣꯡꯂꯛꯈꯤꯕꯅꯤ꯫ ꯀꯁꯇꯝ ꯑꯣꯐꯤꯁꯥꯔ 3ꯒꯤ ꯃꯊꯛꯇ CBIꯅ FIR ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯕ꯭ꯌꯨꯔꯣ ꯑꯣꯐ ꯏꯟꯚꯦꯁꯇꯤꯒꯦꯁꯟ CBIꯅ ꯃꯤꯖꯣꯔꯥꯝꯗ ꯊꯕꯛ ꯇꯧꯔꯛꯄ ꯀꯁꯇꯝ ꯑꯣꯐꯤꯁꯥꯔ 3ꯒꯤ ꯃꯊꯛꯇ ꯂꯨꯄꯥ 1,55,000 ꯍꯦꯟꯕꯒꯤ ꯂꯥꯟꯅ ꯁꯦꯜ ꯂꯧꯕꯒꯤ ꯃꯔꯝꯗ FIR ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯌꯨꯝꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯊꯣꯛꯇꯕ ꯑꯣꯐꯤꯁꯥꯔ 3 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯔꯤꯇꯤꯌꯔ ꯁꯨꯄ꯭ꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯃ ꯑꯃꯁꯨꯡ ꯏꯟꯁꯄꯦꯛꯇꯔ 2 ꯌꯥꯎꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯁꯤꯅ ꯕꯣꯔꯗꯔꯗꯒꯤ ꯂꯥꯟꯅ ꯄꯨꯔꯛꯄ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯏꯂꯤꯒꯦꯜ ꯒ꯭ꯔꯦꯇꯤꯐꯤꯀꯦꯁꯟ ꯂꯧꯔꯕ ꯃꯇꯨꯡꯗ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯁ ꯑꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯗꯨ ꯐꯦꯕ꯭ꯔꯨꯋꯥꯔꯤ 3ꯗ ꯑꯦꯗꯤꯁꯅꯦꯜ ꯀꯃꯤꯁꯅꯔ ꯑꯣꯐ CGST ꯒꯨꯋꯥꯍꯥꯇꯤꯅ ꯋꯥꯀꯠꯆꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯈꯤꯕꯅꯤ꯫ ꯀꯨꯝꯖꯥ 2022-2023ꯒꯤ ꯃꯇꯝꯗ ꯏꯟꯗꯤꯌꯥ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯃꯅꯥꯛꯇ ꯂꯩꯕ ꯏꯁ ꯃꯤꯖꯣꯔꯥꯝꯒꯤ ꯆꯝꯄꯥꯏ ꯇꯥꯎꯟꯗ ꯀꯁꯇꯝ ꯄ꯭ꯔꯤꯚꯦꯟꯇꯤꯚ ꯐꯣꯔꯁꯇ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯄꯣꯖꯤꯁꯟ ꯑꯦꯕ꯭ꯌꯨꯖ ꯇꯧꯈꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ꯫ CBIꯅ ꯍꯥꯏꯈꯤꯕꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯁꯤꯅ ꯀ꯭ꯋꯥ ꯃꯔꯨ ꯑꯃꯁꯨꯡ ꯐꯣꯔꯦꯟ ꯆꯨꯔꯨꯠꯁꯤꯡ ꯐꯥꯈꯤ, ꯑꯗꯨꯕꯨ ꯂꯤꯒꯦꯜ ꯄ꯭ꯔꯣꯁꯤꯖꯔꯁꯤꯡ ꯏꯟꯗꯨꯅ ꯁꯤꯖ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯇꯧꯗꯅ ꯊꯥꯗꯣꯛꯈꯤ꯫ ꯐꯥꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯁꯤꯅ ꯂꯨꯄꯥ 1,55,000 ꯊꯥꯗꯣꯛꯃꯟ ꯑꯣꯏꯅ ꯂꯧꯈꯤꯕꯅꯤ꯫ ꯏꯂꯤꯒꯦꯜ ꯐꯟꯗ ꯐ꯭ꯂꯠ ꯇ꯭ꯔꯦꯛ ꯇꯧꯅꯕ ꯑꯃꯁꯨꯡ ꯏꯚꯤꯗꯦꯟꯁ ꯈꯣꯝꯖꯤꯟꯅꯕꯒꯤꯗꯃꯛ CBIꯅ ꯁ꯭ꯇꯦꯠ 5 ꯑꯁꯥꯝ, ꯒꯨꯋꯥꯍꯥꯇꯤ, ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ, ꯏꯇꯥꯅꯒꯔ, ꯕꯤꯍꯥꯔ, ꯄꯠꯅꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ, ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯃꯁꯨꯡ ꯑꯣꯐꯤꯁꯁꯤꯡꯗ ꯄꯨꯟꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯣꯡꯒ꯭ꯔꯦꯁꯅ ꯈꯦꯟꯅꯕ ꯊꯝꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯂꯣꯀꯦꯟ꯫ ꯃꯅꯤꯄꯨꯔꯗ ꯃꯄꯨꯡ ꯐꯥꯅ ꯄꯤꯁ ꯑꯃꯁꯨꯡ ꯅꯣꯔꯃꯦꯜꯁꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯥꯔꯇꯤꯒꯤ ꯈꯦꯟꯅꯕ ꯊꯝꯗꯅ ꯂꯩꯉꯥꯛꯇ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯁꯒꯣꯜꯕꯟ ACꯒꯤ ꯍꯥꯟꯅꯒꯤ MLA ꯗꯥꯛꯇꯔ ꯈꯨꯔꯥꯏꯖꯝ ꯂꯣꯀꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯀꯦꯕꯤꯅꯦꯠ
ꯆꯥꯎꯊꯣꯛꯄꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯎꯕ ꯉꯝꯕ MLAꯗ ꯃꯤꯅꯤꯁꯇꯔ ꯄꯤꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯂꯣꯀꯦꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯁꯒꯣꯜꯕꯟ ꯕ꯭ꯂꯣꯛ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯉꯁꯤ MLAꯁꯤꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯐꯔꯦꯟꯁꯀ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯗꯥꯛꯇꯔ ꯂꯣꯀꯦꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯑꯃꯔꯣꯝ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯔꯕ ꯇꯨꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯈꯤꯕ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯈꯦꯝꯆꯥꯟꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕ ꯑꯁꯤ IDPꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯕ, ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯃꯒ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯗꯨꯅ ꯍꯥꯟꯅꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯕ ꯑꯗꯨꯅꯤ꯫ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ ꯃꯥꯡꯗ ꯇꯥꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯛꯀꯅꯤ ꯑꯃꯗꯤ ꯁꯣꯊꯍꯧꯔꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯡꯁꯨ ꯃꯦꯟꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯈꯤ꯫ ꯀꯨꯝ ꯄꯨꯔꯕ ꯊꯪꯒꯥꯜ ꯀꯩꯊꯦꯜꯗ ꯄꯥꯏꯈꯠꯂꯤꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯊꯪꯒꯥꯜ ꯀꯩꯊꯦꯜꯗ ꯍꯧꯖꯤꯛ ꯄꯥꯏꯈꯠꯂꯤꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯗ ꯊꯥꯡꯃꯩꯕꯟ ꯑꯦꯁꯤꯒꯤ MLA KS ꯖꯣꯏ ꯀꯤꯁꯟ, ꯀꯩꯁꯥꯝꯊꯣꯡ ꯑꯦꯁꯤꯒꯤ MLA ꯁꯥꯄꯝ ꯅꯤꯁꯤꯀꯥꯟꯇ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯄꯕ꯭ꯂꯤꯛ ꯋꯥꯔꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯍꯨꯠ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯑꯣꯐꯤꯁꯥꯔ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯗ ꯀꯩꯊꯦꯜꯒꯤ ꯑꯦꯔꯤꯌꯥꯁꯤꯡ ꯍꯦꯟꯅ ꯐꯖꯅꯕꯒꯤ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯀꯩꯊꯦꯜꯒꯤ ꯃꯐꯝꯁꯤꯡꯗ ꯄꯥꯏꯈꯠꯂꯤꯕ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯟꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯈꯪꯍꯟꯈꯤ꯫ ꯂꯣꯏꯅꯅ ꯀꯩꯊꯦꯜ ꯑꯁꯤ ꯂꯨꯅ ꯅꯥꯟꯅ ꯊꯝꯅꯕ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯨꯔꯤꯕ ꯊꯕꯛꯁꯤꯡꯁꯨ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯁꯨꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯈꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯊꯪꯒꯥꯜ ꯀꯩꯊꯦꯜꯒꯤ ꯃꯐꯝ ꯈꯔꯗ ꯀꯟꯁꯇ꯭ꯔꯛꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯃꯑꯣꯡ ꯇꯥꯗꯅ ꯊꯝꯂꯤꯕ ꯋꯥꯜꯅꯆꯤꯡꯕꯁꯤꯡ ꯂꯧꯊꯣꯛꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯈꯪꯍꯟꯈꯤ꯫ ꯂꯣꯏꯅꯅ ꯊꯪꯒꯥꯜ ꯀꯩꯊꯦꯜꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯁꯛ ꯑꯃ ꯎꯅꯕ ꯃꯐꯝ ꯑꯗꯨꯒꯤ ꯕꯤꯜꯗꯤꯡꯁꯤꯡꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯆꯨ ꯁꯪꯅꯕ ꯃꯍꯥꯛꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯈꯪꯍꯟꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯒꯤ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯒꯤ ꯐꯤꯕꯝꯁꯨ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯗꯨꯅ ꯏꯅꯧ ꯅꯧꯕ ꯃꯑꯣꯡꯗ ꯐꯖꯍꯟꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯈꯤ꯫ ꯂꯣꯏꯅꯅ ꯑꯔꯕꯥꯟꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯃꯁꯨꯡ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯍꯦꯟꯅ ꯐꯒꯠꯍꯟꯅꯕ ꯋꯥꯏꯁꯦꯜ ꯃꯔꯤꯜ ꯑꯁꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯖꯤꯟꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯈꯟꯅꯈꯤ꯫ India-US ꯅ interim bilateral trade agreement ꯒꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ US ꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇ Bilateral Trade Agreement ꯒꯤ ꯑꯍꯥꯟꯕ ꯐꯦꯖꯒꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯌꯥꯅꯕ ꯄꯨꯔꯛꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯁꯤꯒꯤ ꯃꯈꯥꯗ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯄꯣꯠꯆꯩꯁꯤꯡꯒꯤ ꯏꯝꯄꯣꯔꯠ ꯗ꯭ꯌꯨꯇꯤ ꯍꯟꯊꯍꯟꯗꯨꯅ ꯇ꯭ꯔꯦꯗ ꯆꯠꯊꯅꯕꯒꯤꯗꯃꯛ ꯊꯕꯛ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯖꯣꯏꯟꯠ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯁꯤꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18, 2025ꯇ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯧꯗꯣꯛꯈꯤꯕ US-India Bilateral Trade Agreement ꯑꯃꯨꯛ ꯍꯟꯅ ꯆꯦꯠꯁꯤꯜꯍꯜꯂꯦ ꯍꯥꯏꯔꯤ꯫ US ꯅ ꯏꯟꯗꯤꯌꯥꯒꯤ ꯄꯣꯠꯂꯝꯁꯤꯡꯗ ꯊꯝꯂꯝꯕ ꯇꯦꯔꯤꯐ ꯆꯥꯗ 50 ꯗꯒꯤ 19% ꯍꯟꯊꯍꯜꯂꯒꯅꯤ, ꯑꯗꯨꯒ ꯏꯟꯗꯤꯌꯥꯅ US ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯒꯨꯗ ꯑꯃꯗꯤ ꯐꯨꯗ ꯑꯦꯟꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯄ꯭ꯔꯗꯛꯅꯆꯤꯡꯕ ꯄꯣꯠꯂꯝ ꯀꯌꯥꯗ ꯏꯝꯄꯣꯔꯠ ꯗ꯭ꯌꯨꯇꯤ ꯃꯨꯠꯊꯠꯀꯅꯤ ꯅꯠꯇ꯭ꯔꯒ ꯍꯟꯊꯍꯜꯂꯒꯅꯤ꯫ ꯄꯦꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯐꯦꯖ ꯑꯁꯤ ꯃꯥꯔꯆ ꯊꯥ ꯃꯌꯥꯏꯗꯒꯤ ꯆꯠꯅꯅꯕ ꯁꯥꯏꯟ ꯇꯧꯅꯒꯗꯧꯔꯤ꯫ ꯄꯦꯛ ꯑꯁꯤꯒꯤ ꯃꯈꯥꯗ US ꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 8ꯀꯤ ꯏꯟꯗꯤꯌꯟꯒꯤ ꯊꯥꯎ ꯂꯧꯕꯒꯤꯗꯃꯛ ꯊꯝꯈꯤꯕ ꯆꯥꯔꯖ 25ꯒꯤ ꯇꯦꯔꯤꯐ ꯃꯨꯠꯊꯠꯈ꯭ꯔꯦ, ꯃꯔꯝꯗꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯅ ꯃꯣꯁꯀꯣꯗꯒꯤ ꯑꯣꯏꯜ ꯗꯤꯔꯦꯛꯠ ꯅꯠꯇ꯭ꯔꯒ ꯏꯟꯗꯥꯏꯔꯦꯛꯠ ꯑꯣꯏꯅ ꯂꯧꯁꯤꯜꯂꯔꯣꯏ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯕꯗꯒꯤꯅꯤ꯫ ꯇ꯭ꯔꯝꯞꯀꯤ ꯑꯣꯔꯗꯔꯅ ꯍꯥꯏ ꯏꯟꯗꯤꯌꯥꯅ ꯑꯃꯨꯛ ꯍꯟꯅ ꯔꯁꯤꯌꯥꯗꯒꯤ ꯑꯣꯏꯜ ꯂꯧꯁꯤꯟꯗꯕ ꯍꯥꯏꯕ ꯑꯗꯨ US ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯣꯅꯤꯇꯔ ꯇꯧꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯅ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯜ ꯂꯧꯁꯤꯜꯂꯛꯄ ꯇꯥꯔꯕꯗꯤ US ꯅ ꯑꯃꯨꯛ ꯍꯟꯅ ꯆꯥꯗ 25 ꯗ꯭ꯌꯨꯇꯤ ꯔꯤꯏꯝꯄꯣꯖ ꯇꯧꯒꯅꯤ ꯍꯥꯏꯅ ꯑꯣꯔꯗꯔ ꯑꯁꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯁꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥꯅ ꯂꯥꯛꯂꯤꯕ ꯆꯍꯤ 5 ꯑꯁꯤꯗ US ꯕꯤꯂꯤꯌꯟ 900ꯒꯤ US ꯏꯅꯔꯖꯤ ꯄ꯭ꯔꯗꯛ, ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯄꯥꯔꯠ, ꯇꯦꯛꯅꯣꯂꯣꯖꯤ ꯄ꯭ꯔꯗꯛ ꯑꯃꯗꯤ ꯀꯨꯀꯤꯡ ꯀꯣꯜ ꯂꯧꯅꯕꯒꯤꯗꯃꯛ ꯃꯊꯧ ꯇꯥꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯇꯔꯤꯝ ꯇ꯭ꯔꯦꯗ ꯄꯦꯛ ꯑꯁꯤꯅ ꯃꯦꯛ ꯏꯟ ꯏꯟꯗꯤꯌꯥ ꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯜꯂꯒꯅꯤ ꯑꯃꯗꯤ ꯐꯥꯔꯃꯔ, ꯑꯣꯟꯇꯔꯄ꯭ꯔꯦꯅ꯭ꯌꯨꯔ, ꯅꯨꯄꯤ ꯑꯃꯗꯤ ꯅꯍꯥꯁꯤꯡꯒꯤꯗꯃꯛ ꯑꯅꯧꯕ ꯊꯕꯛ ꯐꯪꯍꯜꯂꯒꯅꯤ꯫ ꯀꯃꯔꯁ ꯃꯤꯅꯤꯁꯇꯔ ꯄꯤꯌꯨꯁ ꯒꯣꯌꯜꯅ ꯍꯥꯏ ꯄꯦꯛ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯑꯦꯛꯁꯄꯣꯔꯇꯔ, MSME ꯑꯃꯗꯤ ꯐꯦꯌꯔꯃꯦꯟꯒꯤꯗꯃꯛ USD ꯇ꯭ꯔꯤꯂꯤꯌꯟ 30ꯒꯤ ꯃꯥꯔꯀꯦꯠ ꯑꯃ ꯍꯥꯡꯗꯣꯛꯂꯒꯅꯤ ꯍꯥꯏꯈꯤ꯫